अरोइबा पाउ बीजेपी की लुचिंगबा बीएल संतोष अमदी डॉक्टर संबित पत्रा इम्फाल दा थुंगलरे लेंगाक सेमगी मतंगदा वफम अता फोंगदोक्ट्रे Union Minister of State Road Transport and Highway Ajay Tamtarangasi Farjol District Headquarter da Chatuna National Project Singing Singadore Amadi Mahiroi Singna Tamliba Lyric Sing Manipuri Londa Handoktuna Mahiroi Sing da Tamhanaba Honagadabani Haina Mahiroi Singna Khongchang Chang Sinkre Kurum Jari, ISTV Pau meeting Tabiri Vapum Namapu Taram Nok Jari, Pau Sandok Napizari. Mamang Chehigi, February Gitang Tara Humdigi, Manipurda PR Tamlakiba, Tatara Farak Pagaloinana, Miamgi Akanba Ithilna, Manipur the Ladyba, Miamgi Mihut Singda, Miamgi Lengak Lehelu Hyba Kolau Atubada, Tabak Oina Pangtokla Bayabagi, Tazabalade. Handakta, BJP MLA Kuntarugna, New Delhi the Chatuna, Miamgi Lengak Lehenaba, Center Kiluching Basingda Taksilubagi Mahi Oina, National General Secretary Organization BL Santos Amadi, Northeast in charge Oiriba, National Spokesperson, Dr. Sambit Patrangasi Ayuk Indigo Flighter, Biritiken Visit International Airport ta thunglakre makoine Imphal International Airport ta thunglabada party ki president A Sarda General Secretary K Sarad P Premananda L Deven amade atai luchingba kayana taramna okay luchingba anina Imphal Airport ta thunglabada paumi singna Manipur lengak semba ki matangda hangkiba wahang singdi BL Santos na paukum amata piu haiba yakide Thank you for the reception. Madam, what can we expect, sir? We'll tell you everything later. Not Numidnini ki Khongchata Manipur Lagliba Minister of State for Road Transport and Highway Ajay Tamtanangarang Churachampu District Headquarter da Chatuna Mafam Aduda Paikhaliba Central Sponsor Scheme Singing Sinkibaga Loinana Ngasi Farjol District ta Paikhaliba Project Singing Singadori Minister na helicopter da Chatlaba Matungda Farjol District Headquarter da NHIDCL gi official sing unaduna company asina Paikhaliba Lambi Thogi Thabak Yang Singani Masigi Matungda RDNPR gi Makhada PMGSY gi Lambi Sing kaya yamna Kumang Chauksina Tabak Subag Habasu Yingsin Bagaloinana, Tongan ba Central Sponsor Scheme Singi Tabak Singsu Yingsilamgani Haire. Hauzik Mahiroi Singh na Tamliba Lyric Sing asi Manipuri Londa Handoktuna, Mahiroi Singh da Tamhanna Bahonagadabani Haibiki Pandamda, Mahiroi Singh na Khongchang Chang Sinkre, Manipur Students Federation MSF ki Lamjing Makhada, Imphal West District ki Manuk Chanalaiba, Ibotonsana Girls Higher Secondary School gi, Mahiroi Kayagaloinana, MSF na Human Chain Semduna, Tongan ba slogan kaya lautuna Khongchang Chang Sinkre, Changsin ki ba Khongjang Aduga Mari Lenana, General Secretary MSF HO Sundar Kumana, Isagi Irol Iye Pukai Chona, Aikogi Ipai Pusing na marang kaina Tambiramba Tarakasu, Nasidi Aikogi Lon Asibu, Namsinduna Tambire. Migi Marol Mayek Tambiraga Leba Hibasi, Haugalagliba, Tungi Yumbi Oigatoriba Mahiroi Sing Ase, Mamalebag Nungsibawala Kani, Migi Awaiba Pirol Sing Amadi, Cheng Fong na Chingba Kayam Queen Niraga, Wairaga Sizinaba Yagadage, Maramaduna, Manipurigi Iek Irol Chakothan Bahibasi, Aikogi Itaudangi, Masida Sunatana, Nepal Suba Sadulda, Fawa Chanduna. Lairaba Lord Amabunam Sinduna Tambiba Haibasi Britishna, Matam Amada Makogi Makada, Subnan Sasan Toduna Tambiramba Adugi, Pankakni.
aduga iroinana NEP 2020 dasu magi maramdamgi oiba mamalon singda mahima sing tamhangatabani haira fawba aikoigi Manipur dadi madugi ona tainabada ngasi su leiri masi atuba matamda thabak oina mari leinaba singna onthok piduna Manipuri lon singda mahima sing tamhangatabani haike Manipuri lon bungat sembiduna purup kaya di sektor. Manipuri lon ngat sembiu isa di sektor. British na Manipur bu sumnam sasan tawduna makoi gi makada namtharaga thamlambagi chatnabi adu haujik lairiba laingak asinasu aikoi Manipuri da Manipurda masi aduma namchalaga thamle haibada haiman ba thokloi aduga iroinana aikoi gi NEP 2020 da su aikoi gi mayek sengna palle madudi karino hara kanda da aikoi gi tongan ba magi lamdam dugi oiba maron mayek haibadi mama londa mahi masing tamhanabagi khudong chaba asi phangangadabani hairaga su aikoi gi Manipur dadi madugi khudong chaba du aikoi ngasi su phangande thabak oina paikalakbagi mamisu taba ude masi athuba matamda thabak oina mari lainaba department singna mari lainaba education sector singna yengjan mirakanda da Manipur da su aikoi gi Manipuri gi tongan ba group sing kanglup sing ji kanjanabagi damakta aikoi gi masa gi mama londa mahi masing tamhanabagi khudong chaba asi athuba matamda phangangadabdi karigumba phangandaba taragadi human change semduna kholau kaya lauduna changjaliba asidagi henba kaya ama khongjang kaya su changsilakpa yai haibasi mari lainaba singgi mafamda Manipur Students Federation MSF ki maikai thamjage Kanglaipak Students Association KSA gi kunlak suba mapok kumonga mari lenana khunai da kathoklaba I haibasida nongmagi oiba blood donation camp ama ngase Jenims amadi Rims ta pangthokre tongan balupasi gi thomi kayana serugyaduna pangthokiba blood donation camp asiga mari lenana Kanglaipak Students Association KSA gi General Secretary Sanjoy Khulakpamna thong manana mahiroi khunai ama semgat nabagi wakhal galoinana chahi lisang sinna mahiroi lup asina miyam gi thabak thoram kaya tawraga lakhiba amade chahi khudigi November 12 thoibu khunai da kathoklaba I haiba asiga mari lenana lakadoriba tha asigi kuntareta lup asigi kunlak suba mapokumo numit thoramga mari lenana ngasigi blood donation asi pangthokpani haike Mairo lupasigi kun suba mapok komon torom lakliba November kuntreda pangtokada basiga mai lenana sahi kudingi pangtokpagum November 12 asida khunai da katoklaba I hai ming thonba voluntary blood donation ke mase ke second lejeriba unit council sing joint council sing amadi university college amadi higher secondary gi student sing lejeriba khoi kang bak student association ke se gi thomi sing na katok chaba I katok chaba ge program aduni nasi ge sida su mausagum Rims amadi Jenims anida ke se ge thomi sing na voluntary blood donation asi pangtokde High Court Bar Association of Manipur na Manipur Judicial Academy ka khutsam naduna nominee pangthokadaba legal training and professional ethics ki seminar High Court of Manipur da Chief Justice High Court of Manipur M Sundar na hokdokre High Court of Manipur gi auditorium hall da pangthokba seminar hokdokpa gi thoramda Chief Justice High Court of Manipur Justice M Sundar Judge High Court of Manipur Justice A Bimol Singh Justice A Guneshwar Sharma Director Manipur Judicial Academy su oiriba Justice Golmai Gaiful Silu Advocate General Manipur Lelin Hizam, Chairman Bar Council of Manipur S. Brajabihari Singh, President High Court Bar Association of Manipur N. Kumarjit Singh na Thauramadugi Athoiba Mithung Lelin Singh oina serukya ke. Ngasi hokdoklaga tha asigi tang kun humdoita loishinbagi numit oiriba seminar asida Maiba Manos Kumar retired District and Session Judge, Joint Director Manipur Judicial Academy ISH Paunam, Senior Advocate High Court of Manipur A. Nautuneshwari, retired District and Session Judge Manipur KH Tarun Kumar Singh, Senior Advocate High Court of Manipur Salam Imocha, retired District and Session Judge Manipur Amasong TH Modu, Senior Advocate High Court of Manipur na resource person oina seminar asiga mari lenaba topic sing da wangangani seminar hokdokpagi thoramda resource person oikiba Maiba Manos Kumar, retired District and Session Judge, Joint Director Manipur Judicial Academy na Court of Professional Ethics and Lawyers as Psychologist Legal Professionalism haiba hiramda wangangki Zersinga, judgment iba osu, apaba judgment puto ka habitati, apaba ukina, apaba case ko pusukana anu putukana, pasaba argument tarugana, judge isu, apaba judgment puto ko nunda. Natranga di ukinduna su, yo nan thobo to kilo hayo dati, judge batha sare na ibda, ma mai thile thaba, adu
aduna okina pha to okina pha aduna si le ko ta ma me ke tong na re jere si tu re ni mai chen ni mai aduna afa ba productive afa result ke to ko aduna ko na me judgment ba ko na ta ta wa process ni na okina ni to ko le ha ni judgment afa ba Imphal STC amadi NDRF ka khutsamnaduna matau karamna ising ichau lakpa matamda karamna thengnagani amadi karamba mafam da leiraga asoi angam yaudana leigani haibegi mock exercise ama komba kaithel da leiba Welfare of Youths Liberal and Conduct Organization da pangthokre ngasigi mock exercise aduda 12 Battalion NDRF ki Deputy Commandant Ahanthem Bobby amadi Imphal STC ADC Dr. RK Dayananda Su Serugya ke NDRF Red Cross Society Medical Department Police yauna serukya khiba thoram aduda laikai adomgi mioi kyana serukya khibaga loinana matau karamna ising da takiba mi amadi ising ichauna thokpa ngamdraba mioi karamna lokthokani amadi ahan bagi oina karamna first aid pigani haiba miyam da khanghanke thoram asiga mari lenana Imphal East ki ADC Dr. RK Dayanandana Imphal East ki mafam kaya da hokhiba matamda Turel Torban Anirak Kai Kibana Maram Oiraga, Miyam da Kudong Chadaba Kaya Toki. Makatana, Ising Ichau Thorakpada, Miyam Kangdaba, Yadraba Singh Kangnaba Pandamda, Tauramasi Pangtokpani Haike. Ising Mung the Lager deep driver sang Kamai Tong Lokthokpa. Kaino se whole process heading irang na miyam kamai kan gani ising sawa mari laina ba turen kai ba yawa jaga ni na akon mok drill amoina ngasi je sigi jaga sinja bani ado machi sida akoi na mo si sil lama tung da nongai ba akoi na khangning na mi gi feedback ko akoi sil is asimadi wali simadi heli simadi o kamai to no haibagi awara fa jo akoi na khangga ga di NDRF hoji akoi sil group sida yaw ji ta chengna magi kaino singje stakeholder singje NDRF ne SDRF ne Red Cross Society audi medical department audi police and crowd control to over traffic control to over adagi maru ever rescue na NDRF ka SDRF na to over de kaino yaudi Red Cross Society ngoina first aid kamai pini kai dawni hang ha ki darka oi myam do si matang jine khoi ngasi mung drill to jarisi Thobal Police Station ki manung chenba lamding Cherapur Canal gi lambi gi mataida nupa gi asi bhakchang ama leiram le haire ngarang numidang pung nipan makhairam tabada lambi chatpa mioi singna thengnar khiba asi bhakchang adu pathapum thare masak maming khangdok naba Thobal Police na lokhalaga Janim Smoke ta thamkre pau gi marak thana tembe break amata longmina se honglakliba punsi gi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break imatong taram nokchari pau makhata na pizare PhD gi makhata paikhatpa Jal Jiban Mission gi thabak sing yamna mot le amadi miyamda yumthong khuding gi thaknaba afaba ising phanghanba gi thabak asi center da Pikhat Kiba report ka miyamna fangliba khudong chabaga chawna khenari haibegi matangda Youth Rise for Change Senapati na wakar mifam chathakre Senapati DC office ki mayokna badalaiba multi purpose hall da pangthokpa wakar mifam atuda New Development Bank ki makhada paikhatpa scheme singsu mawong maril tadre haina naha singna phongtokpada yauri Senapati district ta khundaba maroiba furup manga gi naha kayana serugyaduna pangthokpa wakar mifam atuda serugya khiba singna JJM ki makhada yumthong khuding thaknaba afaba ising phang le haina report thagat khiba adu tasengna lanba wafamni hiramasi gi matangda PhD gi official singda numit tara mangani gi matam thaduna yumthong kaya da ising pi khrabage sel gi chadingna kayam yamna taw khrabage haiba miyam da khanghalu haibadu ngasi fawba karigumba chechang amata official singna puthok pangam jai tasengna JJM scheme asi Senapati district ta chawna motbagi mami tare haike akoi Senapati district da corruption yamang the there are some leadership na akoi bu government ke fund che akoi won da biru su leadership na sida ba hydra fund and misuse of ke akoi na asi corruption che yar hoye he ke student youth rise for change asi je movement asi ja horak ne
ꯑꯗꯨꯒꯤꯗꯃꯛꯇ ꯌꯨ ꯃꯌꯥꯝꯁꯤꯡꯅ ꯉꯁꯤ ꯑꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯑꯩꯈꯣꯏ we are so happy ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ꯭ꯔꯥ village there are different type of village ꯗꯒꯤ ꯂꯥꯛꯄꯤꯕ ꯃꯌꯥꯝꯁꯤꯡꯁꯦ thank you so much ꯍꯥꯏꯅ ꯑꯍꯥꯟꯕꯗ ꯍꯥꯏꯅꯤꯡꯕꯅꯤ 152 Battalion CRPF amade Sports Authority of India Saiga Pullaga Khelo India ki campaign ki sarukam oina Sport for Peace ki pandam da ngasidegi hauna Imphal East ke Kongpal Kongkham Lekai Porompat ki AAA playground da team kunna saruk yaduna cricket tournament ama hogdokre hogdokpagi thoramda Deputy Commissioner Imphal West M Rajkumar SP Imphal West KSH Sivakanta Commandant 152 Battalion Lab Kumar Molviza Assistant Director Khelo India Laishram Samritya Saigi Robatsu Serugya ke Imphal West KSH Sivakantana CRPF khaktanatana security forces khudimagna tongan ba sports kaya senduna lamdam sigi naharol kaya da leiriba thoitok hintokpa masana kaya da mangjil thana pa hona se lamdam se da leiriba security forces kaya ase miyam gi mateng pangba lakpa ngaktani makoi ga state forces kaya ga tanaduna law and order ngak na chatle miyam ga security forces singa afaba mari thamlaba matamda tangdu leita ba lakani haike Deputy Commissioner Imphal West M Rajkumar na sports na santi amati nungsi chana ba purakani State asigi oinadi nungsi chanaba purakpa haibasi yamna maru oi loinana 152 Battalion CRPF na sports pu chaukhatnaba paikhatliba thoram asigdamak thagatpa phongdokhi. It's quite heartwarming, I must say, and this kind of activities and hand-in-hand relationship with the public should continue. Shugumba program singsi makha hena chathabasu oisanu. Akoina cricket as a medium ama lauraga utpagi wani atopa field asu suksoi soidana chatkani haibetuma thamjage gentleman's game haina ribni yamna discipline leiba adugumba game amani aduna team singnasu madugi spirit tu puraga satpiu nga ki asawbana hek koisi ground hek kumapa matamda yes nangi confidence and then energy, enthusiasm, plum to put for academy, but at the end of the day, fair play have a masulay have Simakoi Kaugumsi. Tungda Kurai cricket team amadi top cricket team ki match sanaki. अपने लाइनअप पे और ये अगर 5वीं बॉल लेके first ball of the second over. Loishilakpada maroi pa mo kana pizare BJP gi luchingba BL Santos amadi Dr Sambit Patra Imphal da thunglare lengak sembegi matang da wafam amata phongdoktre Union Minister of State Road Transport and Highway Ajay Tamtanangasi Fajol District Headquarter da Chatuna National Project Singing Singadauri Amadi Mahiroi Singna Tamliba Lairik Sing Manipuri Londa Handoktuna Mahiroi Sing the Tamhanaba Honagadabani Haina Mahiroi Singna Kongjang Changsin Kray Hauzik Fabigan Astivina Sandokchaba Manipuri Pau Matang Saloizere Meeting Tabiri Bapum Namaku Amokana Kurum Jere